ꯑꯩꯈꯣꯏꯅ ꯍꯩꯅꯤꯡꯉꯗꯤ ꯑꯗꯨꯝ ꯀꯣꯆꯤꯡ ꯇꯧꯕ ꯌꯥꯏ ꯗꯔꯀꯥꯔ ꯑꯣꯏꯔꯗꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯗꯤ ꯌꯥꯝꯅ ꯂꯩꯌꯦꯅꯗꯤ ꯈꯟꯗꯦ ꯈꯔꯕꯨꯗꯤ ꯂꯩ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯄꯩꯈꯥ ꯊꯥꯅꯤꯡꯉꯤ ꯂꯥꯏꯔꯤꯛ ꯈꯔ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯄꯥꯕꯤꯕ ꯏꯃꯥ ꯕꯕꯥ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨ ꯏꯜꯂꯗꯤ ꯌꯥꯅꯤꯅ ꯈꯜꯂꯤ ꯏꯁꯥꯅ ꯔꯦꯡꯛ ꯂꯧꯔꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯕ ꯐꯥꯎꯏ ꯑꯗꯣ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯑꯩꯅ ꯐꯥꯔꯁ ꯇꯨ ꯊꯥꯔꯠ ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯦ ꯑꯦꯛꯁꯄꯦꯛ ꯇꯧꯏ ꯑꯗꯣ ꯑꯩꯗꯤ ꯏꯚꯟ 1 ꯐꯥꯎ ꯑꯦꯛꯁꯄꯦꯛ ꯇꯧꯕꯅꯦ ꯑꯗꯣ ꯃꯥꯔꯛꯁꯦ ꯃꯥꯅ ꯈꯤꯇꯪ ꯃꯥꯅ ꯈꯜꯂꯨꯕꯒ ꯈꯤꯇꯪ ꯗꯥꯎꯟ ꯑꯣꯏꯔꯦꯅ ꯃꯥꯅꯁꯨ ꯍꯥꯏ ꯑꯗꯣ ꯑꯦꯅꯤꯋꯦ ꯁꯦꯀꯦꯟꯁꯦ ꯑꯗꯨꯝ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯔꯦ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯦꯗꯤꯀꯦꯜꯁꯦ ꯄꯥꯝꯕꯅꯦ ꯑꯗꯣ ꯃꯥꯅ UPSCꯒꯤ ꯑꯦꯛꯖꯥꯝ ꯊꯥꯅꯤꯡꯉꯥꯏ ꯍꯥꯏꯕꯁꯤꯗ ꯑꯩ ꯃꯉꯣꯟꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯄꯤꯒꯦꯅ ꯑꯩ ꯈꯟꯖꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯝꯅ ꯃꯥꯗꯤ ꯄꯤꯛꯏꯉꯩꯗꯩ ꯍꯧꯅ ꯃꯥꯗꯤ ꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯔꯨꯕꯒꯤ ꯏꯃꯥ ꯏꯆꯥ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯁꯦ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯔꯨꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯃꯥ ꯑꯩ ꯁꯤ ꯄꯨꯡꯗꯩ ꯁꯤꯐꯥꯎ ꯄꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯂꯤꯃꯤꯠꯇ ꯐꯨꯜ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯄꯤꯗꯅ ꯃꯥ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯄꯥꯔꯛꯏ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯋꯥꯍꯟꯕ ꯈꯣꯠꯄ ꯀꯩꯝꯇ ꯐꯥꯎꯍꯟꯈꯤꯗꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯃꯌꯥꯗꯁꯨ ꯃꯥ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯀꯩꯁꯨ ꯄꯥꯗꯦ ꯑꯗꯣ ꯑꯗꯨꯝ ꯆꯥꯡ ナꯏꯅ ꯄꯥꯕꯁꯦ ꯃꯥ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯃꯥꯒꯤ ꯐ꯭ꯔꯣꯝ ꯅꯁꯔꯤꯗꯩ ꯍꯧꯖꯤꯛꯐꯥꯎꯁꯦ ꯃꯥ ꯑꯗꯨꯝ ꯆꯥꯡ ナꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯃꯥꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯔꯛꯏ